ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯁꯣꯌꯥꯕꯤꯟꯁꯦ ꯊꯣꯡꯒꯦ ꯁꯣꯌꯥꯕꯤꯟꯁꯦ ꯑꯩꯅ ꯆꯥꯝꯗꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯤꯡꯒꯗꯣ ꯂꯣꯏ ꯁꯨꯝꯗꯣꯛꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯄꯔꯋꯜꯁꯤꯒ ꯑꯂꯨꯁꯤꯒꯁꯨ ꯍꯥꯞꯇꯣꯏꯅꯤ ꯑꯗꯣ ꯁꯣꯌꯥꯕꯤꯟꯁꯦ ꯊꯣꯡꯕꯗ ꯑꯁꯤꯁꯨ ꯍꯥꯞꯇꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪ ꯃꯊꯪ ꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯃꯌꯥꯝꯗꯣ ꯊꯣꯡꯕꯒꯤ ꯑꯗꯣ ꯁꯤꯅ ꯇꯃꯥꯇꯔ ꯇꯛꯅ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯒ ꯆꯅꯝꯒ ꯇꯤꯜꯍꯧꯒꯁꯨ ꯇꯛꯑꯦ ꯑꯗꯩ ꯁꯤ ꯇꯤꯜꯍꯧꯁꯤꯅꯅꯦ ꯀꯩꯅꯣ ꯇꯔꯀꯥ ꯂꯒꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯩ ꯁꯣꯟꯋꯥꯁꯇꯣ ꯍꯥꯏꯕ ꯍꯩꯇꯦ ꯑꯗꯨꯅ ꯇꯔꯀꯥ ꯂꯒꯥꯏꯕ ꯍꯥꯏ ꯑꯗꯨꯅꯅꯦ ꯁꯣꯌꯥꯕꯤꯟꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯜꯗꯤꯒ ꯊꯨꯝꯒ ꯇꯩꯅ ꯊꯝꯃꯦ ꯑꯗꯒꯤ ꯑꯗꯨ ꯂꯣꯏꯔꯒ ꯁꯤ ꯉꯧꯗꯣꯏꯅꯦꯕꯀꯣ ꯑꯃꯃꯝꯇ ꯑꯗꯒꯤ ꯁꯤꯅ ꯑꯃꯨꯛ ꯑꯂꯨꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯜꯗꯤꯒ ꯊꯨꯝꯒ ꯇꯩꯔꯦ ꯃꯤꯂꯥꯏꯔꯤꯅꯦꯕꯀꯣ ꯍꯣꯔꯦꯟ ꯉꯧꯕꯗꯅꯦ ꯊꯨꯝꯗ ꯆꯪꯅꯕꯒꯤ ꯑꯗꯒꯤ ꯄꯔꯕꯜꯁꯤꯁꯨꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯁꯤ ꯊꯨꯝꯁꯦ ꯂꯣꯏ ꯇꯩꯁꯟꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯦ ꯇꯃꯥꯇꯔ ꯑꯇꯛꯄꯗꯣ ꯌꯦꯡꯍꯜꯂꯦ ꯑꯃꯨꯛꯀ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯇꯃꯥꯇꯔ ꯑꯇꯛꯄꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯩꯅꯦꯕꯀꯣ ꯑꯗꯒꯤ ꯁꯤꯁꯨ ꯇꯛꯇꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯃꯨꯛꯀ ꯑꯗꯒꯤ ꯇꯤꯜꯍꯧꯁꯤꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕꯀꯣ ꯇꯤꯜꯍꯧꯁꯤꯅ ꯍꯥꯟꯅꯅꯦ ꯁꯤꯁꯤꯅ ꯀꯣꯟꯅ ꯍꯥꯞꯇꯣꯏꯅꯤ ꯇꯤꯜꯍꯧ ꯑꯀꯛꯄꯁꯦ ꯑꯁꯤꯁꯤꯅ ꯍꯥꯟꯅꯅꯦ ꯍꯥꯏꯗꯤ ꯇꯔꯀꯥ ꯂꯒꯥꯏꯔꯅꯤꯅꯀꯣ ꯑꯗꯨꯒ ꯇꯔꯀꯥ ꯂꯒꯥꯏꯔꯒ ꯑꯗꯩ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯄꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯈꯥꯡ ꯊꯥꯡꯒꯠꯅ ꯊꯥꯎ ꯍꯥꯞꯆꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯇꯤꯜꯍꯧ ꯍꯥꯟꯅ ꯉꯧꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏꯁꯤꯗ ꯀꯩꯅꯣꯁꯦ ꯍꯥꯟꯅ ꯉꯧꯔꯦ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯦꯕ ꯑꯩ ꯀꯩꯅꯣꯁꯦ ꯄꯔꯕꯜꯁꯦ ꯍꯥꯟꯅ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯦ ꯄꯣꯇꯣꯜꯁꯦ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯦ ꯑꯩꯅꯅꯦ ꯑꯗꯨꯝ ꯄꯔꯋꯜꯇ ꯍꯥꯏꯔꯛꯄꯅꯤꯅꯅꯦ ꯄꯔꯋꯜ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯕꯀꯣ ꯆꯤꯟꯁꯤꯗ ꯄꯣꯇꯣꯜꯁꯦ ꯍꯥꯏꯌꯣ ꯌꯥꯗꯦ ꯑꯗꯨꯅ ꯄꯣꯇꯣꯜꯁꯦ ꯍꯥꯟꯅ ꯉꯧꯔꯦ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯦꯕꯀꯣ ꯌꯥꯝ ꯍꯦꯟꯖꯟꯅꯕꯨꯗꯤ ꯐ꯭ꯔꯥꯏ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯃꯨꯛ ꯁꯣꯌꯥꯕꯤꯟꯁꯤꯃꯨꯛ ꯐ꯭ꯔꯥꯏ ꯇꯧꯔꯦ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯎꯠꯇ꯭ꯔꯦꯀꯣ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤꯅꯦ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯝ ꯁꯥꯡꯒꯅꯤ ꯍꯥꯏꯅꯅꯦꯀꯣ ꯑꯗꯨꯅ ꯁꯣꯌꯥꯕꯤꯟꯁꯤꯃꯨꯛ ꯎꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯂꯨ ꯉꯧꯕꯗꯤ ꯎꯠꯆꯍꯧꯗ꯭ꯔꯦꯀꯣ ꯃꯌꯥꯝꯗ ꯑꯗꯨꯒꯤꯗꯃꯛꯇ ꯁꯣꯔꯤ ꯃꯌꯥꯝꯗꯣ ꯚꯤꯗꯤꯑꯣꯗꯣ ꯀꯃꯥꯏꯅ ꯌꯥꯎꯔꯝꯗꯕꯩ ꯋꯥꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩ ꯑꯂꯨ ꯉꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯎꯗꯗꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯅꯅꯦ ꯑꯗꯨꯝ ꯍꯣꯔꯦꯟ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝ ꯎꯠꯂꯛꯑꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯀꯣꯟ ꯐꯦꯡꯉꯦꯕ ꯍꯤꯟꯖꯥꯡ ꯆꯥꯛ ꯊꯣꯡꯅ ꯀꯣꯟ ꯐꯦꯡꯕꯒꯤꯅ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯪꯁꯦ ꯑꯣꯏꯅ ꯎꯠꯆꯕꯅꯤ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯤꯅ ꯑꯃꯨꯛ ꯑꯅꯧꯕ ꯁ꯭ꯇꯥꯏꯜ ꯑꯃ ꯍꯥꯏꯗꯣ ꯇꯥꯔꯦ ꯑꯩꯅ ꯂꯩꯔꯪꯁꯤꯗ ꯑꯗꯨꯝ ꯀꯥꯞꯁꯜꯂꯒ ꯊꯝꯕꯀꯣ ꯀꯣꯟ ꯐꯦꯡꯕꯗꯨꯗ ꯑꯗꯒꯤ ꯁꯣꯌꯥꯕꯤꯟꯁꯦ ꯃꯨꯜꯂꯦ ꯍꯧꯖꯤꯛꯀꯣ ꯁꯣꯌꯥꯕꯤꯟꯁꯦ ꯂꯧꯊꯣꯛꯑꯅꯤꯀꯣ ꯁꯣꯌꯥꯕꯤꯟꯁꯦ ꯂꯧꯊꯣꯛꯑꯦ ꯑꯗꯒꯤ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯁꯣꯌꯥꯕꯤꯟ ꯑꯉꯧꯕ ꯑꯗꯩ ꯄꯔꯋꯜ ꯑꯉꯧꯕ ꯑꯗꯨꯒ ꯑꯂꯨꯁꯦ ꯑꯩ ꯉꯧꯕ ꯎꯠꯍꯧꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅꯦ ꯑꯂꯨꯁꯦ ꯑꯩꯅꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯥꯕꯩꯅ ꯊꯤꯟꯕꯗ ꯈꯤꯇꯪ ꯆꯪꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯧꯊꯣꯛꯏꯅꯦꯕꯀꯣ ꯑꯂꯨꯁꯤꯁꯨꯅꯦ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯃꯨꯟꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯝ ꯑꯁꯤꯁꯦ ꯑꯃꯨꯛ ꯍꯤꯟꯖꯥꯡꯗ ꯑꯃꯨꯛ ꯍꯣꯔꯦꯟ ꯍꯥꯞꯄꯒ ꯐꯨꯠꯂꯛꯀꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯏꯗꯨꯒꯤꯅꯤ ꯑꯗꯣ ꯌꯦꯡꯉꯁꯤ ꯑꯗꯨꯏ ꯃꯊꯪꯗ ꯌꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯀꯩꯅꯣꯁꯨ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯅꯝꯁꯤꯟꯕꯤꯔꯝꯃꯨ ꯑꯅꯧꯕ ꯃꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯦꯡꯕꯤꯔꯒꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣ ꯉꯧꯅꯕꯒꯤ ꯊꯥꯎꯁꯨ ꯍꯥꯞꯆꯅ ꯑꯃꯨꯛ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯃꯌꯥꯝ ꯑꯩ ꯖꯤꯔꯥ ꯍꯥꯟꯅ ꯇꯔꯀꯥꯁꯦ ꯂꯒꯥꯏꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯇꯦꯖꯄꯇꯥ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯑꯩꯒꯤ ꯇꯦꯖꯄꯇꯥꯁꯦ ꯑꯩꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯀꯠꯊꯠꯂꯒ ꯊꯝꯃꯦꯕ ꯁꯨꯃꯥꯏꯅꯅꯦ ꯃꯀꯣꯛ ꯃꯃꯩꯗꯨꯅ ꯂꯪꯊꯣꯛꯈ꯭ꯔꯒꯅꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯏꯒꯤ ꯑꯅꯤꯗꯨꯗ ꯂꯧꯔꯒꯅꯦ ꯊꯝꯃꯦꯕ ꯁꯨꯃꯥꯏꯅ ꯀꯛꯊꯠꯂꯒ ꯗꯤꯕꯥ ꯑꯝꯗ ꯍꯟꯖꯤꯜꯂꯒꯅꯦ
ꯑꯗꯣ ꯇꯤꯜꯍꯧꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯛꯄ ꯃꯇꯝꯁꯤꯗꯅꯦ ꯀꯩꯅꯣꯗꯣ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯆꯅꯝꯒ ꯀꯩꯅꯣꯒ ꯇꯤꯜꯍꯧꯒꯒꯤ ꯄꯦꯁꯇꯣ ꯑꯗ꯭ꯔꯛꯀ ꯇꯤꯜꯍꯧꯒ ꯃꯣꯏ ꯑꯍꯨꯝ ꯇꯛꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯦꯁꯇꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯁꯣꯌꯥꯕꯤꯟ ꯊꯣꯡꯕꯁꯤꯕꯨꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯆꯥꯅꯔꯝꯒꯅꯤꯗ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯑꯗꯨꯒꯁꯨ ꯑꯩꯅ ꯊꯣꯡꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯎꯠꯆꯕꯩ ꯋꯥꯅꯤꯗ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯔꯝꯃꯣꯏ ꯍꯥꯏꯅ ꯑꯩꯅ ꯎꯠꯆꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯔꯦꯁꯤꯄꯤꯁꯦ ꯑꯩꯅ ꯎꯠꯅꯤꯡꯕꯗꯣ ꯑꯗꯨꯗꯒꯤꯅꯤ ꯄꯔꯋꯜꯒ ꯑꯂꯨꯒ ꯇꯧꯔꯒ ꯊꯣꯡꯕꯗꯣ ꯁꯨꯃꯥꯏꯅ ꯊꯣꯡꯕꯗꯣ ꯍꯥꯎꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯆꯅꯝꯒ ꯀꯩꯅꯣꯒꯁꯦ ꯉꯧꯕꯁꯦ ꯃꯨꯜꯂꯛꯑꯕꯅꯤꯅꯀꯣ ꯑꯩ ꯀꯩꯅꯣꯗꯨ ꯇꯃꯥꯇꯔꯒꯤ ꯄꯦꯁꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯇꯃꯥꯇꯔ ꯄꯦꯁ ꯍꯥꯞꯆꯜꯂꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯣꯡꯅꯕꯗꯤ ꯇꯃꯥꯇꯔ ꯑꯂꯨ ꯃꯀꯛ ꯃꯀꯛ ꯀꯛꯑꯒꯁꯨ ꯑꯗꯨꯝ ꯊꯣꯡꯉꯤꯗꯅꯀꯣ ꯄꯦꯁ ꯇꯧꯗꯕꯤꯗ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯄꯦꯁ ꯇꯧꯔꯒꯅꯦ ꯑꯣꯏꯅ ꯑꯩꯅ ꯊꯣꯡꯕꯅꯦꯕ ꯍꯥꯎꯅꯦꯅꯅꯦ ꯑꯗꯣ ꯍꯥꯎꯕꯨꯗꯤ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ ꯍꯥꯎꯔꯝꯕ ꯍꯥꯏꯕꯨ ꯐꯖꯅ ꯍꯥꯎꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥ ꯊꯣꯡꯕꯒꯤ ꯃꯅꯝꯗꯧꯅ ꯇꯧꯔꯒꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯝꯃꯦ ꯌꯦꯟ ꯊꯣꯡꯕꯗꯧꯅ ꯐꯖꯅ ꯃꯅꯝꯁꯦ ꯇꯧꯅ ꯍꯥꯎꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯦꯕꯀꯣ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯊꯣꯡꯉꯨ ꯃꯃꯥ ꯍꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯊꯨꯝꯒ ꯍꯜꯗꯤꯒꯁꯦ ꯍꯥꯞꯆꯜꯂꯦ ꯊꯨꯝꯒ ꯍꯜꯗꯤꯒ ꯍꯥꯞꯄꯦ ꯃꯁꯂꯥ ꯄꯨꯝꯅꯃꯛ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯄꯅꯤ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯑꯗꯣ ꯆꯥꯡ ꯑꯀꯛꯅꯕꯤꯗꯤ ꯑꯩ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯗ ꯍꯥꯞꯄꯅꯦꯕꯀꯣ ꯏꯁꯥꯒꯤ ꯑꯩꯈꯣꯏꯅ ꯆꯥꯖꯕꯒꯤ ꯑꯥꯏꯗꯤꯌꯥꯗ ꯑꯗꯨꯝ ꯍꯥꯞꯆꯔꯦꯕ ꯑꯗꯣ ꯃꯌꯥꯝꯗ ꯑꯥꯏꯗꯤꯌꯥ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯑꯃꯁꯨ ꯑꯩ ꯑꯗꯨꯝ ꯎꯠꯂꯛꯀꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯈꯛ ꯊꯣꯡꯉꯤ ꯃꯌꯥꯝꯁꯨ ꯈꯛ ꯊꯣꯡꯉꯒ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯣ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛꯁꯨ ꯑꯩ ꯎꯠꯂꯛꯀꯅꯦꯕꯀꯣ ꯀꯣꯟꯅꯅꯦ ꯃꯊꯪ ꯑꯗꯨꯗꯤ ꯑꯩ ꯎꯠꯆꯔꯛꯀꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯉꯥꯏꯍꯥꯛ ꯂꯣꯜꯂꯅꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯅꯦꯀꯣ ꯉꯥꯏꯍꯥꯛ ꯂꯣꯜꯂꯦ ꯁꯤꯁꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯉꯁꯥꯏꯒꯤ ꯃꯁꯂꯥ ꯀꯔꯥ ꯑꯗꯩ ꯀꯩꯀꯥꯗꯣ ꯑꯗꯨꯝ ꯃꯨꯟꯅꯕꯒꯤꯅꯦ ꯑꯗꯨꯅ ꯌꯥꯝ ꯁꯧꯔꯛꯑꯦ ꯑꯗꯨ ꯁꯧꯔꯕꯅꯤꯅ ꯑꯩ ꯑꯂꯨꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯂꯨ ꯐ꯭ꯔꯥꯏꯗꯣ ꯑꯣꯏꯅ ꯃꯌꯥꯝ ꯑꯂꯨꯁꯦ ꯐ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯗ ꯃꯨꯜꯍꯟꯒꯦ ꯍꯥꯏꯁꯨ ꯌꯥꯏꯀꯣ ꯃꯨꯜꯍꯜꯂꯒ ꯍꯥꯞꯀꯦꯁꯨ ꯌꯥꯏ ꯑꯩꯁꯦ ꯈꯤꯇꯪ ꯃꯨꯟꯐꯥꯠꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯑꯂꯨꯁꯦ ꯈꯤꯇꯪ ꯃꯨꯟꯁꯟꯕ ꯋꯥꯠꯂꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦꯀꯣ ꯏꯁꯤꯡ ꯆꯪꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯗꯣ ꯁꯣꯌꯥꯕꯤꯟꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯁꯣꯌꯥꯕꯤꯟꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯃꯤꯛꯁ ꯇꯧꯔꯦ ꯑꯗꯒꯤ ꯄꯔꯋꯜꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯩ ꯄꯣꯇꯣꯜꯁꯦ ꯍꯥꯞꯄꯦ ꯃꯌꯥꯝ ꯄꯣꯇꯣꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯉꯧꯗꯣꯏꯅꯤ ꯆꯥꯡ ꯁꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯉꯧꯕꯤꯌꯨ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ ꯐ꯭ꯔꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯛꯄꯒꯤ ꯇꯥꯟꯖꯥꯗꯣ ꯑꯗꯨ ꯂꯧꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯄꯣꯇꯣꯜꯁꯤꯁꯨꯅꯦꯀꯣ ꯉꯥꯏꯍꯥꯛ ꯑꯩꯅꯅꯦ ꯉꯧꯁꯜꯂꯒ ꯊꯝꯃꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯅ ꯌꯦꯡꯉꯦ ꯃꯍꯤ ꯍꯥꯞꯆꯤꯜꯂꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯨꯃꯥꯏꯅꯇ ꯊꯝꯃꯒ ꯆꯥꯔꯁꯨꯅꯦ ꯍꯥꯎꯅꯦꯕꯀꯣ ꯇꯟꯒ ꯇꯧꯔꯒꯅꯦ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯛꯀ ꯆꯥꯗꯣꯏꯅꯤꯅ ꯍꯥꯏꯅ ꯑꯩꯅ ꯃꯍꯤ ꯍꯥꯞꯄꯤꯅꯦꯕ ꯀꯥꯡꯉꯧ ꯑꯣꯏꯅ ꯁꯨꯃꯥꯏꯅꯇ ꯉꯧꯔꯒ ꯆꯥꯕꯁꯨ ꯍꯥꯎꯅꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅ ꯃꯍꯤ ꯍꯥꯞꯄꯤꯁꯤꯅꯅꯦ ꯍꯣꯔꯦꯟ ꯆꯥꯛꯀ ꯆꯥꯕ ꯌꯥꯅꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯣ ꯁꯦ ꯃꯍꯤ ꯍꯥꯞꯆꯜꯂꯦ ꯑꯩ ꯉꯁꯥꯏ ꯇꯃꯥꯇꯔ ꯑꯇꯛꯄꯒꯤ ꯃꯍꯤꯗꯣ ꯄꯥꯝꯃꯨꯗꯅꯅꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦꯕ ꯏꯁꯤꯡꯁꯦ ꯑꯗꯨꯏꯗ ꯍꯥꯞꯄꯤꯅꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯋꯥꯠꯇꯣꯔꯤ ꯑꯗꯨꯅ ꯏꯁꯤꯡ ꯀꯩꯅꯣꯒ ꯍꯩꯔꯅꯤ ꯑꯃꯈꯛꯀ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯈꯛꯀ ꯍꯥꯞꯄꯅꯤ ꯌꯦꯁ ꯍꯥꯞꯄꯦ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯑꯂꯨꯁꯦ ꯍꯧꯖꯤꯛꯀꯥꯟ ꯑꯂꯨꯁꯦ ꯑꯗꯨ ꯏꯁꯤꯡ ꯆꯪꯕ ꯑꯗꯨꯃꯥꯏꯅ ꯃꯨꯟꯐꯥꯠꯇꯦꯕꯀꯣ ꯍꯣꯔꯦꯟꯕꯨꯗꯤ ꯑꯗꯨꯝ ꯊꯣꯡ ꯂꯣꯏꯔꯒꯗꯤ ꯃꯨꯟꯒꯅꯦꯕ ꯑꯗꯨꯁꯨ ꯈꯤꯇꯪ ꯋꯥꯠꯂꯞ ꯇꯧꯅ ꯑꯗꯨꯝ ꯆꯠꯂꯦ ꯍꯟꯗꯛꯀꯤ ꯑꯂꯨꯁꯦ ꯑꯩꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯧꯔꯕꯅꯤꯅꯅꯦꯀꯣ ꯑꯩ ꯃꯨꯠꯊꯠꯂꯅꯦꯕ ꯁꯤꯁꯦ ꯃꯨꯜꯂꯦꯕ ꯐꯖꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯉꯁꯥꯏꯅꯁꯨ ꯑꯩꯅ ꯐ꯭ꯔꯥꯏꯁꯨ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤꯅꯅꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯗ꯭ꯔꯦꯕꯀꯣꯅꯦ ꯊꯣꯡꯕꯗꯅꯦ ꯑꯗꯨꯏꯗꯨꯅ
ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯨꯊꯠꯂꯅꯤ ꯃꯨꯜꯂ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯃꯨꯊꯠꯂꯕꯅꯤꯅꯅꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯙꯅꯤꯌꯥ ꯆꯥꯏꯁꯜꯂꯅꯤ ꯁꯤꯗ ꯙꯅꯤꯌꯥꯁꯦ ꯌꯥꯎꯗ꯭ꯔꯗꯤꯅ ꯍꯤꯟꯖꯥꯡꯁꯦ ꯃꯅꯝꯒ ꯊꯣꯛꯇꯦ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯎꯕꯗꯅ ꯍꯤꯟꯖꯥꯡꯁꯤꯗ ꯎꯕꯗꯀꯣ ꯐꯖꯕ ꯋꯥꯠꯂꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯄ꯭ꯂꯦꯠ ꯑꯃꯗ ꯈꯥꯏꯗꯣꯛꯆꯔꯒꯦ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯤꯃꯗ ꯈꯥꯏꯗꯣꯛꯆꯔꯒꯦ ꯑꯩ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯤꯗ ꯈꯥꯏꯗꯣꯛꯑꯅꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯍꯥꯎꯒꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯅ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯨꯜ ꯋꯥꯆ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯃꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯣꯏꯔꯒꯗꯤ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯁꯣꯏꯗꯅ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯊꯛ ꯌꯧꯅ ꯆꯤꯡꯈꯠꯄꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏꯔꯒꯅ ꯑꯗꯨꯝ ꯁꯤꯌꯥꯔꯁꯨ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯅꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩ ꯙꯅꯤꯌꯥꯁꯦ ꯆꯥꯏꯁꯤꯜꯂꯤꯅꯦꯕ ꯑꯗꯨꯅꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯕꯦꯝꯆꯥ ꯃꯩꯇꯩꯅ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕꯨ ꯑꯁꯤꯇꯅꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯝꯁꯤꯟꯕꯤꯔꯝꯃꯨ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁꯅ ꯍꯥꯏꯕ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯝ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯒꯗꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯎ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯎꯅꯤ ꯑꯗꯨꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯅ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯇꯥ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯎꯅꯔꯁꯤꯀꯣ ꯇꯦꯡ ꯇꯦꯡ ꯂꯣꯏꯖꯔꯦ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯔꯦ